CM Khemchand Union Minister Nirmala Sitharaman amadi Rajnath unakre, Home Minister Amit Shah amadi DGA Argasu unakre, Chief Minister Yumnam Khemchand, ngarang Union Finance Minister Nirmala Sitharaman, Union Defence Minister Rajnath Singh, BJP ki President Nitin Navinga unakre, Khongsar aduda Deputy Chief Minister ani Nemsa Kipgen amasung Losi Dikho sarugyake, Chief Minister na Finance Minister unaba aduda State asida tangai fadana tawdaba yada chawkhat thorang kayagidamak sel hena thadabinaba taksinki. Chief Minister na lusingduna tha asigi kun nithoidasu Union Home Minister Amit Shah unakibaga loinana State asida hojik tongan ba furup singi marakta lairiba chayetnaba kaya kokhannaba anouba lengakna lokhalakliba thorang singi matangda mayek sengna pawdamki. Deputy Chief Minister ani yauna unakiba aduda Union Home Minister na Manipur da ingtapa phibam hanjilhanba amasung hiram khudingmakta khumang jauksin hanbagi matangda center na pangba yaba mateng pangani haina thajaba piraki. Kangluki irangna maram oiraga lanjenaduna lairiba sing khunda laita hanbagi thabakta ahenba mijeng janguna mathau taba thabak thoram sing paikhatnaba Union Home Minister na khanghallake. Chief Minister Secretariat tagi thadorakpa chirol amana phongdoke. February marida Yumnam Khemchand na state asigi anouba Chief Minister oina wasak lauraba matungda New Delhi da Union Home Minister Amit Shah haktengana unabada handaki asina ahanbani. Chief Minister na lusingba mihut kangbu aduga unabada hojik tongan ba furup singi marakta chathok chasin yanadriba asigi matangda Union Home Minister na anouba lengaki makeidigi paikhalakliba thabak thoram singi matangda kopna khanaki hairi. Nakalamaromda New Delhi da leiba Manipur Bhavan da Director General of Assam Rifles Lieutenant General Vikas Lakhre lakuna Chief Minister Yumnam Khemchand ga unakre unaba da state asigi law and order ki matangda kopna khanaki hairi. Indo-Myanmar border paringda KNAB gi Lanmi Kayamarum operate tawna lairi. KNAB gi cadre 150 rom kamjong site ta changsinkhre. Sinai camta laidiba KNAB 50 muk asi tharaga KNAB gi apunba threat jani dagina chatruk rom oigadaba asigi manungda tangkhai amadi Manipur galona ba Indo-Myanmar border da operate tawri hairi. Indo-Myanmar Kuki gi WhatsApp group tagi fangba pau amagi matung inna KA Hawkip kauba amana Facebook ta phongdorakliba wafam asi paladuna KNAB gi Defense Secretary Paon New Gate listing makada Golila Warfare hojik Eastern Zone da KNAB gi cadre 150 khangatlaga khusukholai matik chana piduna kamjong amadi ukro site ta Kuki singbu Ngak senabagi damakta thajinkhibani. Masida Indian Army gi officer karana mateng pange haina thajinari hairi. Pau asina hai KNAB Eastern Zone na naga sing fight tangwana ba wasak lauki. Kuki singna namna taba Churachampur Kangpokpi amadi Chanden district ki lamsing athuba matamda loksinduna KNAB na control tawkuna thamnaba aronba plan amasu leire haina Kuki WhatsApp group tagi fangba pau asina makhatari. Bungjagil Baltegi hakchang Churachampur da purakre ngasi leirol chalagani. Thalo Islamic Constituency gi MLA Bungjagil Baltegi thawai yaudraba hakchang ngarang ayuk anganbada Churachampur da purakre awang bathak tekai khumnabaga loinana ngasi leiron chalagani. Masagi chahi 62 suraba Bungjagil Balti mahagi haksangi pibam soksilapatagi tha asigi nipanda Imphal International Airport ta puraklaba matung Chief Minister Y Khemchand gi thorang makada Delhi da puraga Gurugram gi Medanta Medicity da puduna aruba phibam da laikan aduna laklaba matung haukiba thangja numita laikidabani. Ngarang ayuk anganbada Manipur amasung Mizoram anigi border da seliba Tuibai River lalaga mahaki haksang puraklaba matungda Dorcas Bank da leiba mahaki mayumda puraki mafamaduna miyamna laikatuna aroiba ikaikhumnaba utki. Laikhidraba Bungjagil Balti gi haksang mahaki pongnapam lamdamda purakpagi lambida Community group singna mahakpi kaikhumnaba utki. Mahaki haksang adu Zomi Council, Zomi Youth Association amadi Community reader sing yauna yamlaba miyamna saruk yaduna mayumda puraki. Mahaki haksang purakpagi lambi Sijol Khulda ngahak leptuna mafam maduda Village Authority gi lusingba sing Zomi Youth Association gi lusingba sing yauna miyamna laikatuna ikaikhumnaba utki. Haksang adu Sinjol dagi NEC border da Thanlon Sub-Division Headquarters Pawa Puraki. Lambi da Khunja Singna Pareng Sang na letuna thawai yaudraba haksang da ikaikhumnaba utki.
ꯇꯨꯡꯗ ꯗꯣꯔꯀꯥꯁ ꯕꯦꯡꯗ ꯂꯩꯕ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯛꯆꯥꯡ ꯑꯗꯨ ꯃꯤꯌꯥꯝꯅ ꯄꯨꯔꯛꯈꯤ꯫ ꯄꯨꯡꯖꯥꯀꯤꯜ ꯕꯥꯜꯇꯦ ꯊꯥꯂꯣꯟ ꯑꯦꯁꯂꯦꯕꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯃꯤꯈꯜꯗ ꯇꯥꯝ 3ꯂꯛ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯤꯅꯤꯁꯇꯔꯁꯨ ꯑꯣꯏꯔꯝꯈꯤ꯫ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯈꯪꯍꯧꯗꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯊꯅꯤꯛ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯃꯦ 4ꯗ ꯏꯝꯐꯥꯜꯗ ꯊꯣꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯛꯆꯥꯡꯒꯤ ꯐꯤꯚꯝ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯒꯤ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯂꯥꯌꯦꯡꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯩꯇꯩ ꯆꯣꯊꯦ ꯀꯕꯨꯏ ꯑꯃꯗꯤ ꯃꯔꯤꯡ ꯐꯨꯔꯨꯞ ꯄꯨꯟꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯔꯤꯕ ꯃꯩꯇꯩ ꯆꯣꯊꯦ ꯀꯕꯨꯏ ꯑꯃꯗꯤ ꯃꯔꯤꯡ ꯐꯨꯔꯨꯞ ꯄꯨꯟꯁꯤꯟꯗꯨꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯁꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯊꯧꯔꯝ ꯑꯁꯤ ꯐꯨꯔꯨꯞ ꯃꯔꯤ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯁ꯭ꯇꯦꯠꯀꯤ ꯊꯥꯛꯇ ꯑꯄꯨꯟꯕ ꯀꯪꯂꯩ ꯌꯦꯜꯍꯧ ꯐꯨꯔꯨꯞ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯀꯨꯝꯍꯧ ꯐꯦꯁꯇꯤꯚꯦꯜ ꯀꯃꯤꯇꯤ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯂꯨꯞ ꯑꯃ ꯁꯦꯝꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯕꯨ ꯂꯩꯉꯥꯛꯅ ꯃꯁꯛ ꯈꯪꯕꯤꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯄꯗ ꯃꯄꯨꯡ ꯐꯥꯅꯕ ꯕꯖꯦꯠꯇ ꯁꯦꯟꯐꯝ ꯍꯥꯞꯄꯤꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯀꯕꯨꯏ ꯂꯣꯏꯁꯪꯒꯤ ꯁꯪꯂꯥꯛꯄ ꯀꯥꯝꯁꯣꯟ ꯒꯥꯡꯃꯨꯃꯩ ꯀꯕꯨꯏꯅ ꯍꯥꯏꯔꯤꯕ ꯀꯃꯤꯇꯤ ꯑꯁꯤꯒꯤ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟꯗ ꯃꯊꯪꯁꯤꯠꯅ ꯊꯥꯎ ꯌꯥꯇ꯭ꯔꯥ ꯆꯣꯊꯦ ꯑꯃꯗꯤ ꯃꯩꯁꯅꯥꯝ ꯏꯕꯣꯕꯥꯕꯨ ꯈꯟꯈ꯭ꯔꯦ꯫ ꯆꯤꯌꯔꯃꯦꯟ ꯑꯃꯗꯤ ꯚꯥꯏꯁ ꯆꯤꯌꯔꯃꯦꯟ ꯈꯜꯂꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯊꯧ ꯄꯨꯕ ꯑꯌꯥꯕ ꯉꯔꯥꯡ ꯂꯥꯏꯅꯤꯡ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯕꯣꯔꯗ ꯑꯁꯤꯒꯤ ꯚꯤꯄꯤ ꯕꯤꯗ꯭ꯌꯥꯄꯇꯤ ꯁꯦꯟꯖꯝꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯊꯧꯔꯝ ꯑꯁꯤ ꯀꯃꯤꯇꯤ ꯑꯁꯤꯅ ꯁꯤꯟꯗꯨꯅ ꯍꯟꯗꯛ ꯆꯍꯤꯗꯒꯤ ꯍꯧꯗꯨꯅ ꯂꯥꯛꯂꯤꯕ ꯃꯥꯔꯆ 18ꯗ ꯆꯣꯊꯦ ꯐꯨꯔꯨꯞꯅ ꯈꯨꯟꯗꯥꯔꯤꯕ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯡ ꯍꯨꯄꯨ ꯚꯤꯂꯦꯖꯇ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇꯅ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯖꯦ.ꯑꯦꯐ.ꯗꯤ ꯂꯣꯒꯤ ꯋꯥꯡꯃꯗ ꯆꯪꯂꯛꯄ ꯃꯤꯇꯣꯞꯁꯤꯡ ꯍꯥꯟꯅ ꯈꯪꯗꯣꯛꯇꯨꯅ ꯌꯨꯝꯀꯣꯛ ꯃꯤꯀꯣꯛ ꯊꯤꯕ ꯇꯥꯔꯕꯗꯤ ꯑꯆꯨꯝꯕ ꯐꯜ ꯐꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟ ꯐꯤꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟ (ꯖꯦ.ꯑꯦꯐ.ꯗꯤ)ꯒꯤ ꯀꯟꯚꯦꯅꯔ ꯖꯤꯇꯦꯟꯗ꯭ꯔ ꯅꯤꯡꯉꯣꯝꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯖꯦ.ꯑꯦꯐ.ꯗꯤꯅ ꯄꯔꯤꯡ ꯅꯥꯏꯅ ꯆꯠꯊꯔꯛꯄ ꯀꯦꯝꯄꯦꯟꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯨꯔꯥꯏ ꯅꯤꯡꯊꯧꯕꯨꯡ ꯄꯨꯔꯤꯕꯤ ꯁꯪꯂꯦꯟꯗ ꯅꯤꯡꯊꯧꯕꯨꯡ ꯋꯨꯃꯦꯟ ꯋꯦꯜꯐꯤꯌꯔ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯈꯨꯠꯁꯝꯅꯗꯨꯅ ꯄꯥꯡꯊꯣꯛꯄ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯆꯍꯤ ꯑꯁꯤꯒꯤ ꯑꯦꯄ꯭ꯔꯤꯜ 1ꯗꯒꯤ ꯁꯦꯞꯇꯦꯝꯕꯔ ꯐꯥꯎꯕ ꯌꯨꯝꯀꯣꯛ ꯊꯤꯅꯕ ꯑꯃꯗꯤ ꯃꯊꯪ ꯆꯍꯤꯒꯤ ꯃꯥꯔꯆꯇꯒꯤ ꯃꯤꯀꯣꯛ ꯊꯤꯒꯅꯤ꯫ ꯊꯧꯔꯥꯡ ꯇꯧꯔꯤꯕ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯠꯇ꯭ꯔꯤꯕ, ꯋꯥꯔ ꯂꯥꯏꯛ ꯁꯤꯆꯨꯋꯦꯁꯟ, ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯒ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯑꯃꯗꯤ IDPꯁꯤꯡꯒꯤ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯆꯪꯕ ꯌꯥꯗ꯭ꯔꯤꯕ ꯇꯥꯟꯖꯥ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕꯁꯤ ꯑꯆꯨꯝꯕ ꯐꯪꯕ ꯉꯝꯂꯣꯏ꯫ NRC ꯇꯧꯔꯕ ꯃꯇꯨꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯈꯤ꯫ ꯚꯣꯄꯥꯜꯗ ꯀ꯭ꯂꯥꯁ 10ꯒꯤ ꯃꯍꯩꯔꯣꯏ ꯑꯃꯗ ꯊꯥꯡꯅ 18ꯂꯛ ꯊꯤꯜꯂꯝꯂꯦ꯫ ꯃꯙ꯭ꯌ ꯄ꯭ꯔꯗꯦꯁꯀꯤ ꯀꯦꯄꯤꯇꯦꯜ ꯁꯤꯇꯤ ꯚꯣꯄꯥꯜꯗ ꯂꯩꯕ ꯁ꯭ꯅꯨꯀꯔ ꯀ꯭ꯂꯕ ꯑꯃꯗ ꯀ꯭ꯂꯥꯁ 10 ꯈꯛꯇ ꯇꯝꯕꯗ ꯉꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯊꯥꯡꯅ 18ꯂꯛ ꯊꯤꯜꯂꯝꯂꯦ꯫ ꯊꯥꯡꯅ ꯊꯤꯜꯂꯝꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯈꯤ꯫ CCTV ꯐꯨꯇꯦꯖꯀꯤ ꯃꯇꯨꯡꯏꯟꯅ ꯀ꯭ꯂꯕ ꯑꯗꯨꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯤꯑꯣꯏ 2 ꯈꯛ ꯆꯪꯂꯛꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯀ꯭ꯂꯥꯁ 10 ꯇꯝꯕꯗ ꯉꯥꯏꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯁꯦꯀꯦꯟꯗ 30ꯒꯤ ꯃꯅꯨꯡꯗ 18ꯂꯛ ꯊꯥꯡꯅ ꯊꯤꯜꯂꯝꯕꯅꯤ꯫ ꯐꯤꯚꯝ ꯊꯤꯅ ꯁꯣꯛꯂꯕ ꯃꯍꯩꯔꯣꯏ ꯑꯗꯨ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯇꯨꯅ ꯂꯥꯌꯦꯡꯅꯔꯤ꯫ ꯒꯧꯇꯝ ꯅꯒꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯃꯐꯝꯗ ꯂꯩꯕ ꯑꯁꯣꯛꯄ ꯅꯨꯄꯥꯃꯆꯥ ꯑꯗꯨ ꯁ꯭ꯅꯨꯀꯔ ꯀ꯭ꯂꯕ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯂꯥꯛꯄ ꯊꯦꯡꯅꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯠꯊꯔꯛꯄ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯂꯃꯟ ꯈꯨꯝꯕꯒꯤ ꯃꯑꯣꯡꯗ ꯆꯍꯤ ꯅꯧꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯕꯨ ꯊꯥꯡꯅ ꯊꯤꯜꯂꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯁ꯭ꯅꯨꯀꯔ ꯒꯦꯝ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯊꯥꯡꯅ ꯊꯤꯜꯂꯝꯕꯗꯒꯤ ꯁꯣꯛꯂꯕ ꯅꯨꯄꯥꯃꯆꯥ ꯑꯗꯨꯅ ꯃꯤꯑꯣꯏ 2ꯗ ꯈꯨꯠ ꯊꯥꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈꯤ ꯍꯥꯏꯔꯤ꯫ ꯏꯔꯥꯜꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟꯁꯤꯡ ꯊꯣꯛꯂꯛꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯦꯗꯚꯥꯏꯖꯔꯤ ꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯛꯁꯇꯔꯅꯦꯜ ꯑꯦꯐꯤꯌꯔꯁꯅ ꯑꯅꯧꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇ ꯊꯣꯛꯂꯛꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯏꯔꯥꯟ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯄꯗꯒꯤ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯂꯛꯄ ꯌꯥꯏ ꯍꯥꯏꯗꯨꯅ ꯑꯅꯧꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯇ ꯏꯔꯥꯟ ꯑꯃꯁꯨꯡ US ꯅ ꯖꯦꯅꯦꯚꯥꯗ ꯏꯟꯗꯥꯏꯔꯦꯛꯠ ꯑꯣꯏꯅ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯗꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯑꯦꯗꯚꯥꯏꯖꯔꯤ ꯑꯁꯤ ꯊꯣꯛꯂꯛꯄꯅꯤ꯫ US ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯇꯝ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯗꯤꯜ ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯗꯕ ꯊꯣꯛꯂꯕꯗꯤ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯏꯕꯛ ꯊꯤꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯆꯦꯛꯁꯤꯟ ꯋꯥꯔꯣꯜ ꯄꯤꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯏꯟꯗꯥꯏꯔꯦꯛꯠ ꯑꯣꯏꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 23ꯇ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯑꯣꯃꯥꯟꯒꯤ ꯐꯣꯔꯦꯟ ꯃꯤꯅꯤꯁꯇꯔ ꯕꯥꯗꯔ ꯑꯜ ꯕꯨꯁꯥꯏꯗꯤꯅ ꯀꯟꯐꯥꯔꯝ ꯇꯧꯈꯤ꯫
ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯗꯒꯤ ꯄꯨꯊꯣꯛꯄ ꯐꯤꯂꯝꯁꯨ ꯃꯥꯂꯦꯝꯗ ꯐꯤꯗꯥ ꯀꯟꯕ ꯉꯝꯂꯦ꯫ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡꯅ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯕꯥꯐꯇꯥꯒꯤ ꯕꯦꯁ꯭ꯠ ꯐꯤꯂꯝ ꯑꯦꯋꯥꯔꯗ ꯐꯪꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ ꯗꯦꯕꯤꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯕꯨꯡꯅ ꯕ꯭ꯔꯤꯇꯤꯁ ꯑꯦꯀꯥꯗꯦꯃꯤ ꯑꯣꯐ ꯐꯤꯂꯝ ꯑꯦꯟ ꯇꯦꯂꯤꯚꯤꯖꯟ ꯑꯥꯔꯠ ꯕꯥꯐꯇꯥꯒꯤ ꯕꯦꯁ꯭ꯠ ꯆꯤꯜꯗ꯭ꯔꯦꯟ ꯑꯦꯟড ꯐꯦꯃꯤꯂꯤ ꯐꯤꯂꯝ ꯀꯦꯇꯦꯒꯣꯔꯤꯗ ꯕꯦꯁ꯭ꯠ ꯐꯤꯂꯝꯒꯤ ꯑꯦꯋꯥꯔꯗ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯟꯗꯟꯗ ꯂꯩꯕ ꯔꯣꯌꯦꯜ ꯐꯦꯁꯇꯤꯚꯦꯜ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ 67ꯂꯛ ꯁꯨꯕ BAFTA ꯑꯦꯋꯥꯔꯗ ꯁꯦꯔꯤꯃꯣꯅꯤꯗ ꯕꯨꯡꯅ ꯍꯣꯂꯤꯋꯨꯗꯀꯤ ꯅꯣꯃꯤꯅꯦꯠ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯑꯆꯧ-ꯑꯆꯧꯕ ꯐꯤꯂꯝ ꯇ꯭ꯌꯨꯇꯣꯄꯣꯂꯤꯁ 2, ꯂꯤꯔꯣ ꯑꯃꯗꯤ ꯁ꯭ꯇꯤꯆ ꯑꯃꯗꯤ ꯐ꯭ꯔꯥꯟꯁꯀꯤ ꯁꯥꯏꯟꯁ ꯐꯤꯛꯁꯟ ꯃꯨꯚꯤ ꯑꯥꯔꯀꯣꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯗꯨꯅ ꯆꯤꯜꯗ꯭ꯔꯦꯟ ꯐꯤꯂꯝ ꯀꯦꯇꯦꯒꯣꯔꯤꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯕꯥꯐꯇꯥ ꯑꯦꯋꯥꯔꯗ ꯐꯪꯈꯤꯕꯅꯤ꯫ ꯑꯦꯀꯣꯜ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ, ꯁꯣꯔꯛꯕꯣꯠ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯠ ꯑꯃꯗꯤ ꯁꯨꯏꯇꯦꯕꯜ ꯄꯤꯛꯆꯔꯅ ꯄꯨꯟꯅ ꯀꯣ-ꯄ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯕ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝ ꯑꯁꯤꯗ ꯒꯨꯒꯨꯟ ꯀꯤꯞꯒꯦꯟ, ꯕꯂꯥ ꯍꯤꯖꯝ, ꯑꯉꯣꯝ ꯁꯅꯥꯃꯇꯨꯝ, ꯖꯦꯅꯤ ꯈꯨꯔꯥꯏꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯔꯤ꯫ ꯂꯣꯏꯅꯅ ꯔꯣꯅꯤꯠ ꯆꯤꯉꯥꯡꯕꯝ ꯑꯈꯨ ꯑꯃꯗꯤ ꯖꯨꯕꯤꯟ ꯕꯥꯂꯥꯄꯣꯔꯤꯌꯥꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯀ꯭ꯔꯤꯟꯄ꯭ꯂꯦꯁꯨ ꯗꯤꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥ ꯃꯁꯥꯅ ꯑꯣꯏꯔꯤ꯫ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯕꯥꯐꯇꯥ ꯑꯦꯋꯥꯔꯗ ꯄꯤꯕꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯕꯥꯐꯇꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯄ꯭ꯔꯤꯟꯁ ꯆꯥꯔꯂꯁ, ꯄ꯭ꯔꯤꯟꯁꯦꯁ ꯑꯣꯐ ꯋꯦꯜꯁ ꯀꯦꯊ꯭ꯔꯤꯟ, ꯍꯣꯂꯤꯋꯨꯗꯀꯤ ꯁꯛꯅꯥꯏꯔꯕ ꯑꯦꯛꯇꯔ ꯂꯤꯑꯣꯅꯥꯔꯗꯣ ꯗꯤꯀꯦꯄ꯭ꯔꯤꯌꯣ, ꯗꯤꯃꯣꯊꯤ ꯆꯥꯂꯥꯃꯦꯠ, ꯃꯥꯏꯀꯦꯜ ꯕꯤ. ꯖꯣꯔꯗꯥꯟ, ꯀꯦꯠ ꯍꯨꯗꯁꯟ ꯑꯃꯗꯤ ꯑꯇꯩ ꯁꯛꯅꯥꯏꯔꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯦꯋꯥꯔꯗ ꯂꯧꯕꯒꯤ ꯋꯥꯔꯣꯜꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯗꯤꯔꯦꯛꯇꯔ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ "ꯈꯨꯔꯨꯝꯖꯔꯤ" ꯍꯥꯏꯕ ꯋꯥꯍꯩꯅ ꯍꯧꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡꯅ ꯃꯌꯨꯝ ꯃꯀꯩ ꯂꯩꯖꯗ꯭ꯔꯕ IDPꯁꯤꯡ, ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯏꯔꯥꯡ ꯃꯥꯌꯣꯛꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯕꯨꯡꯅ ꯂꯦꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯕꯥꯐꯇꯥ ꯑꯦꯋꯥꯔꯗ ꯐꯪꯂꯛꯄꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯗꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯄꯒꯤ ꯋꯥꯔꯣꯜꯅ ꯍꯥꯏ ꯂꯛꯁꯃꯤ ꯄ꯭ꯔꯤꯌꯥꯅ ꯄꯤꯛꯂꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯕꯨ ꯃꯥꯂꯦꯝꯒꯤ ꯐꯝꯕꯥꯛꯇ ꯃꯁꯛ ꯇꯥꯛꯄ ꯉꯝꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏꯅꯤ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯍꯥꯛꯅ ꯃꯃꯤꯡ ꯂꯩꯕ ꯐꯤꯂꯝ ꯀꯌꯥ ꯗꯤꯔꯦꯛꯁꯟ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯥꯂꯦꯝꯗ ꯁꯛ ꯇꯥꯛꯂꯛꯈꯤꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ꯫